ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ 10 ꯑꯃꯗꯤ 11 IRBꯒꯤ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯄꯥꯡꯊꯣꯛꯏꯕ ꯆꯠꯊꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯅꯝꯕꯣꯜ ꯈꯥꯖꯔꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ IRBꯒꯤ ꯍꯟꯗꯛꯀꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯌꯥꯎꯕꯤꯕ ꯌꯦꯂꯥꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯑꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯐꯥꯎꯅꯔ ꯐꯥꯎꯕ ꯇ꯭ꯔꯦꯅꯤꯡꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯁꯤꯅ ꯃꯄꯥꯟꯗ ꯄꯨꯔꯒ ꯂꯥꯏꯌꯦꯡꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯕꯤꯗꯕꯅ ꯐꯖꯅ ꯌꯦꯡꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯖꯩ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟ ꯆꯠꯊꯕ ꯈꯣꯠꯄꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗꯦ꯫ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯤꯅꯤꯡꯗꯕꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯔꯒ ꯑꯦꯖꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯆꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯃꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯡꯕꯤꯔꯒ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯦꯖꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯊꯧꯑꯣꯏꯗꯕ ꯅꯥꯊꯩꯕ ꯇꯧꯕꯤꯒꯅꯨ꯫ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗ ꯇꯣꯉꯥꯟꯕ ꯁꯤꯑꯣꯁꯣꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀ ꯐꯥꯎꯅꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨ ꯄꯨꯊꯣꯛꯄꯤꯌꯨ꯫